Kayaknya nggak ada. Betul kan? Mami breakfast jamaya mutaram nokchari ngarang dagi nangasi phawda kari thodok thokhibage haibagi machangoiba pawdam Mami TV gi editor Damendro Wangkhep chadagi longminase Mami breakfast miyeng tabi ba khwai punong pusu ngasisu mayam punamak taram noksari ngarang dagi ngasi phawbu thokhiba thodok singi manungda tongan ba thodok kaya ama thogasu hariba thodok singa dugi manungdi machangoiba paw khradang miyam punna khangmina nabagi tanja adu lojage haukiba tang taruki numidangda special police commando na fakiba mioi manga khungakpa khunja manga thadok tabi wa hauda mamangda pung nipuni falgi oiba manipur pumbagi general strike changsin khaba matungda ngarang nungthil pung amata matamdagi manipur leidiba tongan ba police station singda maira faibi amasung miyamna makhoisu khulngakpa singni makhoibusu fabi roina changsin khiba Kongjang amadi kongjang adu tingna ba hona bada security force na lokhakiba section thorang sing amasung tia gas mok bom musimba kaya kapkiba asok apan sing thokhiba haiba thodok aduna khwaidagi hena sawba ngarang dagi ngasi fawba thokpa thodok amakhak oiri haiba ngarang gi thodok sing aduda tongan ba mafam singda leiba police station singda miyam amasung maira paibi singda makhoibu fabi na ba thomjanki haiba thomjilakhiba miyam adu control tongna ba hona bada security force na amasung central paramilitary force singna Tia gas amasung mok bom sing kapada miwa yangkai taret ki mathakta sokhiba adu soklaba sing adugi marakta security personnel amasung central force sing yauki haiba report leiba aduwa haiba thodok aduda maram oirakanda ngasi Imphal East amasung Imphal West ke mafam singda hoi curfew komthokpa lekhidabagi thodok sing thokli adum oinamak ngasi Imphal East West ki mafam animakta curfew komthokpa leitrabasu ngasi ayuk anganbagi matamdadi khwairaman keithel aduma kanakhi tongan mafam singjebai keithel Imphal East ke saruk oiriba kongba amasung khurai gi tongan mafam singda adumak miyamna pochai leina bathukna rakhi pochai yonakhi adu ayuk pung 3 makhai khara helakpa adwaida khwairaman bajar gi oiridi city police kangbuna akhoi mic sinaduna curfew ni mayam punamak hanbiro haiba information miyamda lauthopug loyana hairiba pofong phamlambi sing potleiramba sing miyam tan khaiki Imphal gi tongan marwei lambi singda adumak gari masa masu singrana yoyo sing chatnari aduga tongan ba private school sing amasung lenga ki school sing di kom hairiba curfew aduna konsiloi haibana maram oiraga adumak akhoi mahiro sing hangli adum moinamak haujik curfew asigi manungda kari karamba pamdaba thok sing tholak pa yabage habi jingnaba leibidagi security force na so adumak section thorang lokhotgi thabok sing chathari adum moinamak hairiba khongjong changsileba sing adugi maikei dagi de ngarangi oikiba thodok adu pendaba kaya phongdok poloyana makha tana akanba khongjang changsin thigani hairiba phajin khrawa khungakpa khunja manga adu thodokri phawba khongjang halloi haiba wafam sing thamnakli aduga hairiba ngarang chathakhiba manipur police amasung central paramilitary force na chathakhiba thawong sing ado british ki matamda jaliwala bag ta chathakhiba adumlaba kulai paidaba misam singda police nomai caption ba amasung otna khibe thong adumakni haina koi hairiba khongjang asigi baruiba thodang loriba loop taruki maike di phongdokhiba wafam sing lerakli ngarang changsin khiba miyamgi khongjang miyamgi ihau aduda pendraba miyamna Imphal West police ki OC amasu oiriba aduga DSP and ingosagi hoi sinimai police ki manung chana leiba hairangoi thongkai bungda leiba mayum akhoi mai thana ba khotna khiba amasung sinimai police ki OC sana thoigi sinimai thongam lekai de leiba yumda miyamna amang ata thon khibi thodok sing leiri haiba thodok sing asina maram oiraga makha taba pamdaba thodok sing thoktana ba akan ba section thorang lokhatli ngarangi oina numidang pung 12 henba fawbada singjamai amasung irin bungi area da miyamna khongjang section ba lepkhide khongjang tankaina ba hona bada police amasung central paramilitary force ki kamuna su masing langam drawati ya sing sel kapkhi
हाइरिबा थौदोक असिना ख्वाइदि अचौबा थौदोक अमखक ओइरि अतोप थौदोकसिंगी खरदंग लखुचबा मतमदा दिल्लीदा केम तौदुना लेरखिबा भारत की प्राइम मिनिस्टर उननबा थौरांग तौरगा लेरखिबा अदुगुमलबा एमएलए कुंथ्रागा मरिगी मनुंगा अखोई एमएलए मरी ngarang tongal tongal pungfamda imfalda halakhi hairiba halakhiba MLA sing adugi manungda nauria pakhang lakpa kendrigi MLA Swarasham Ongbi Kevina ayu pung 13 khar helpa matamda Indian Express ki flight imfalda halakhi aduga minister TS Basanta aduga khoi lamsang kendrigi oriba MLA S Rajen amasung SS Olis hairiba MLA ohum asina khoi indigo gi flight ta nungthil pung 12 mi 35 ta matamda imfalda thunglakibani MLA sing asina imfalda alakhibi maram sabsana khangmangamdri adumano makhoi makhoi oiba thabak oiba personal oiba asin basing leirambadagi imfalda tholokpa oigadra haibagi sadaba leinari sedaksida akhoi hojik bart ki akhoi asoba national party amasu oiriba aduga hojik akhoi state asida leiriba Bharatiya Janata Party ki NBN lusingba leingak asida akhoi chatminariba akhoi Naga People's Front NPF ki oiba मिफम अमा ngarang akoi kohima da pangthokhiba loena akoi mathangi chahi 208 fawda thoupugadaba miwasing khankhre haiba thoupugadaba miwasing khanbaduda Manipur state unit ki oina so hojik president gi sasas puriba aduga Manipur lenga asida water resources ki minister oina yawriba awangbu niumai amuk hanna ahum so tangi NPF ki Manipur state unit ki oina president oina khankhre loena awangbu niumai na hojik chathriba kanglu ki irang amasung kuki singna taliba administration natraga tokhaiba lengak ama sema matamda naga singi lam machet am faw shokpa yaro heba wafam ngarang phongdokhiba paw akhoi leinari aduga atopa tongan bada hojik oiriba akhoi sahi sigi oiba akhoi board of secondary education Manipur loba high school living certificate examination gi compartmental parikha matam khara akhoi irang namram oge thok tu lakhibadu ngasi gi oidi thok loi heba wafam thambag loena ngasi hariba parikha adu pangthok kani heba wafam board of secondary education Manipur gi maikai dagi phongdorpa wafam sing leiri sedaksida lok sabha da women reservation bill akhoi pass okra matung da Rajya Sabha da amu hana ngarang puthokhibi wafam leire aduga ngarang tongan fam singda Manipur gi ningtama mangkhibi numit palan tokhi haiba palal asida su tongan ba mioi kiana sok yakhiba loina makoi gi oiba wafam sing phongdok nakhi nakal amaromda CPI da silaga Manipur kan khiba numit ki thoram pangthokhi pungdong phamda haiba thodok sing asida natana tongan ba thodok khradang ekoina yengba tarabadi ekoi hojik Manipur lenga koina pithokta leiriba pensioner sing gi oiba pension amasung tongan ba akoi Shanfam sing pithok to be mayokta MGSF na tongan ba khongjang sing saksil lagin haiba wafam sing thamkhre nakal amoromda Churachandpur district ki mafam kharda internet service jahalle Airtel service ki internet data phangle haiba wafam lakpadagi Manipur lenga ki home department na ekoi hairiba Airtel service ki kangbuda kari maram gi damak matau karam ya halli bano haiba wafam sing thamkhre haiba wafam sing adugi sabsaba report pirak na basu ekoi Airtel gi authority da khangan khre adugumba wafam sing leiri sigi marak seida tongan ba akhoi pau khadang lokhat pataragadi akhoi Kakokpi district ki morbung amasung atopa tongan mafang singda hawikhiba tha khara asigi nongda drug users singi masing aduki matik yam khalakle haiba akhoi NGO amana pikhiba report amasu leiri haiba thodok sing asina akhoi ngarang dagi ngasi fawbuda thokhiba thodok sing ama oiri aduga unconfirmed oiba unofficial oiba pau amakhakna phangbada ngarang ayuk Imphal More lambi gi Tenopal police station gi manung chanba Saibol village da koi kuki kulai paiba singa Assam rifle si kangbuga pau phongna watpadi kuthongna gi thogok thokhi hariba thogok aduda koi kuki military singi maikai da asok apal asi ana khara yarum yai haina unconfirmed oiba pau amana hojik hairi adumu po hairi pau asi confirm oina ba ikoina koi gi maikai digi su kan momong da thibagi thabuk chathari hariba thogok asina hojik phawgi manungda thokliba machang oiba thogok sing oiri chanbi hoi ozana machang oiba pawdom khara su thambikhre mayamna su adom na phongdok pining ba wakhalon lei biraga su ekhigi screen da pizariba number asida call tarok tuna shar yabiyo haizari oza ahan bada laksaning base ngarang phazan khiba khul ngakpa manga thadok na ba police station khara da mayamna hupna thomjan khiba gi paw leire masida pamda ba thodok sing adumak thokre adu security tara yauna mioi yankhai hen ba dagi pawmi bawda sokpagi paw leire dagi yum da changduna jamna leijaba mi bokta asok apan ba yaw ba electric shock toramba duguma mayam leikre oza sigi matang se oza kamaina haibini hoi
सनबी सिगी रांग सिदि ngarang mayam puna bangna su khoi pum khudi mangna ya mana unaraba aduga aphong thopa thodok amani ko lo thopa thodok nate hai ba thodok sigi horo phamdi khoi hana somanga thamkhre tha sigi tratuki khoi numidang da special police command gi kangbu amana khoi khulngak pa khunja manga khoi kongbugi area dagi pha kheba ko pha khra matungda court ta putho kanda makhoi ngasi phawba khoi police custody di mal lo thamakhi bani ko adu hai ri ba khulngak pa khunja manga adu mara leitaba singni manipur gi oini ba hauji issue asida lam manipur gi ngamkhai ngak na ba manipur gi khul singak na ba so wo dai te lori ba thawai phawba thaba ki dana ko sangchili ba adu mioi sing ado security force na phajen ba yaning de makhoi bu mara leitana mara leitaba mioi sing ni makhoi bu condition amati yauna thadu o hedana manipur gi praja miyam na adu tongan ba hai ri ba khongjang asida tongan ba loop taruk na ko apun ba khoi collective responsibility ama loga manipur miyang ro na pun khongjang sangchilak pani khongjang asi saruk amoina mamang da pungni phuni pani oiba manipur pumagi general strike natraga bal chathakre ko hai ba matam adu su pam da ba thodok kaya ama thokre aso open kaya ama nangkhre ko adu gi thodok ni makha tarak poina ngarang si thadok malak tab dagi khongjang oina ngarang khoi su phabiro hai badi khulngak pa khunja sing pha bazil malai ragadi ai khoi punamok su ai khoi khunga iba yaw ba mi ngak tani aduna ai khoi bu su phajan biro na ngarang tongan ba police station sing da ai khoi masing yam na miyam na mera pai bi ima ibel sin thomjan bi thodok thoi ko hai ba thodok sing asi gi manungda khwaidi hena sa ang thokhi ba je singjimai police station asobo lan pham amaga ori manakhi ko ngarang ahing pung 12 henba fawda adumak mera pai bi myam khung sangsin ki irin bung police ta duki matik miyam chong thomjan bagi paw lekhi aduga akoi infan east ki porongpat police station da su asobo wirang thokhi ko adu tongan ma police station sing lampen police station adagi sagormang police station lamlai police station hangang police station adagi sona kanda infal storm da andro yairi fok ko nasing ma pham sing da su police station kya da su makai oina miyam thomjin nakhi adu hairi ba sowa lan pham oki basi hangang da ihan han boina hangang da tiagias ka pa tang thokpa horokhi makha tarak pada singei police ta thokhi mathang tarak pada irimbung adagi porongpa police station da aduki irang sing da thokhi bani ko hairi ba irang sing aduna maram oraga sokpa panma mayam ma yaure sokri ba sing adugi marakta koina phangsiba report ta jenims ta mioi kuntre ki mathak like nakhi hairi ba mioi kuntre adugi mungda nupi aniri masagi makhongda tiagias na direct oina palmadagi shagai ba phaw yogna arubo film da like nakhi ras medi city da mioi taruk like nakhi mioi taruk like nari ba sing adu nupa ahum joi ko hairi ba nupa sing adu da pisum ningom lek tagi mioi amadi makok ta palmadagi ngarang ICU da pusali kholi haba phom phaw lekhi aduga khoi regional khoi institute of medical science rims su mioi kun ge tare ti maya da like nei haba wafam sing lai ko hairi ba thodok asina maram oira ka da security personnel sigi marak ta su ini mungda mukna bada security personnel taramu aso open langi haba wafam sing lai ri masigi mathakta khoi irang sing adu laksin da ba hona ba da rapid action force mu central force sing na maira pai bi gi sektam dawra ka da khoi puti post kangsi khinga ga maira pai bi sing kok thokpa kok thogu nomai caption lai ba nomai tia gas caption ba miyam du phu ba adagi tongan ba masagi imung da lai jaba mioi phawa sing tho ka na phu gi thok chatharami electric shock to holam torami ha ba nu pim chama phawa shock bi wafam dai re ko hai ri ba thodok si nahan pung nipu nipan gi general strike manungda khurai singang mom lekai da leijaba akhoi masa soinai raba handicap oiraba mioi ama tv yenga leijaba mapa ga puna mapa masa ani phuram bagi thodok leidingai miyam na mara leiba mioi sing personal sing da dp oina kanna sangsilingai cherakta mu ngarang gi thodok asi tholok pasina afaba khongthang ama oide adugi marakta ngarang miyam na akhoi pelaktraba miyam amana singmai police ki oc sana thogi singmai thongam lekai leiba mayum thuai jakhai na bo honaramba imphal gi oc in charge puriba dsp and ingosa gi ka hairang thong kai bung mayum lekai le mayum mai thana bo honar bagi thodok kaya ama thokhi ko hairi ba thodok sing ase punna thupse laga yengu matamda thoning da ba thodok ngak ta ne hausik ahal laman na haina ba wafam adu ne safu kai ga kwak na harawi ha bagi type ta akhoi machine gi marakta akhoi lanpham ama mu sagat na ba hona ba akhoi machine gi marakta asok apal nei na ba hona ba akhoi machine gi marakta ama na ama bu thajana da bi wafam ama lak pa se masi yamna thina afabu kongthang ama nate hausik oire iba phe masida ai oiba mo thamjau khaira gadi hairi ba khulai paire ana khulai kona na phare hairi ba khul ngak pa kunja sing ado makhoi gi chap chaba maral do kari nu haiba akhoi manipur lenga ki miyam na khangen gadabani parja miyam da makhoi khul ngak padi nauri pairaga sai pairaga nung pairaga khul nga uba yaroi maram di hauji kukila lobo sing amasung narco terrorist sing na kapsal iba nongmai si makal makhan gi sophisticated nongmai afaba makal kaya ma kapsal i madugi mathakta bomb phawa kapsal i ko adigi tawan ba indian army na pai hairi ba inde khoi central paramilitary force na pai hairi ba atiwal motor shen ba kapsal pagi thodok kaya ama leiri ba asigumba thodok sing asida akhoi gi lamkhai ngak sena ba akhoi gi lam kanna
ꯐꯥꯖꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯜꯉꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯐꯥꯖꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯈꯨꯜꯉꯥꯏꯕ ꯈꯨꯟꯖꯥꯁꯤꯡ ꯐꯥꯖꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯈꯨꯜꯉꯥꯛꯑꯒ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏ ꯐꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯈꯨꯜ ꯉꯥꯛꯄ ꯉꯝꯃꯛꯇꯕ ꯌꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯆꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯑꯒꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯄꯗ ꯏꯝꯐꯥꯜ ꯁꯤꯇꯤ ꯌꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯉꯥꯏꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯊꯧꯅꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯐꯥꯖꯟꯕ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯕ ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯖꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯊꯧꯑꯣꯡ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡ ꯇꯥꯔꯒꯅ ꯃꯈꯣꯏ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯛꯑꯦ ꯃꯈꯣꯏꯅ ꯄꯥꯏꯈꯤꯕ ꯃꯈꯣꯏꯗꯒꯤ ꯐꯪꯈꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯈꯤꯕ ꯅꯣꯡꯃꯩꯁꯤꯡꯅꯤ ꯂꯥꯛꯈꯤꯕ ꯅꯣꯡꯃꯩꯁꯤꯡꯅꯤ ꯃꯈꯣꯏꯅ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣ ꯏꯁꯄꯤꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯒ ꯃꯈꯣꯏꯅ ꯂꯥꯛꯏꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯔꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯆꯥꯔꯖꯇ ꯍꯧꯖꯤꯛ ꯐꯥꯔꯤꯅꯦꯕ ꯐꯥꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤꯅꯦꯕ ꯋꯥꯏ ꯃꯈꯣꯏ 5 ꯐꯥꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤ ꯐꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯇꯝꯒꯤ ꯑꯣꯏꯔꯒꯁꯨ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯐꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯁꯥꯏꯈꯨꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯈꯨꯟ ꯉꯥꯛꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯏꯁꯦꯟꯁ ꯅꯠꯇꯕ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯂꯥꯟ ꯀꯥꯞꯄꯤꯕ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯅꯤ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯐꯥꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯁꯤꯡꯅ ꯐꯥꯗ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯟ ꯉꯥꯛꯏꯕ ꯈꯨꯟꯖꯥ ꯃꯉꯥꯅ ꯐꯥꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯪꯉꯒ ꯂꯥꯛꯏꯁꯦ ꯃꯁꯤꯅ ꯂꯣꯁꯤ ꯆꯤꯡꯗꯅ ꯑꯃ ꯇꯝꯗꯅ ꯑꯃ ꯆꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ngasi hariba mioi manga kwa kun ngakpa kunja chinaw manga police na phajin khibadu makoi phajin khre makoi court puthokre adu rungi matung ina ngasi si makoi gi ngasi phawa police custody demand lawkibani kwa maram aduna ngasi si soi soi dana ai court puthokadra na khali impan iski first class to state nan puthokibani kwa puthokibani ngasi ju impan iski jaga da court puthokadra haina ba khali adna court puthokpa matamda hauji court jograbnina makoi bu bail application tharaga bend loba mathau tare ko madu natragadi isam samna condition jauna thadu waiwa demand se idi oigedaba mandre bakoi mathak FIR ma close tawrabina adu bu lengak na pami ba wafam asigi tayo na bada akoi praja miyam na pami budi makoi manga se condition jauna thadu waiwa potuni kwa aduna sayet na ba ama leibina ngasi su curfew su leiri impan isam su west kwa aduna court su thamathau tawgodra tawrodra sapsana khangmangamdri mamaduna ai wakhalade masi akoi basueli oinan traga district magistrate amagi mayumda akoi hai mi manga adu makhata na puthora kanda makhata na custody demand logidra natraga jurisdiction kam demand pigidra haibasu akoi tamangamde adu marak sida akoi leiriba imung manungi miyosing amasung miyam na makoi bu ben application tharakadra haibasu akoi tamangamde kwa adu akoi punabak na ngai minaba tai adu hojik oiriba muknaba ani sigi marak ogadi rasinaba amadi prokadba mande adu sangjeliba khongjang asi makhata na su sanction gani haiba wafam thobu laukthoi kwa aduna pamdaba thodok sing ase thoktana ba akoi maikai ani makna kai to bu ya ba do khana bira kanda akoi amato ina leminaba fai baduna taduna akoi machine gi marakta police officer singi mayum mai tharakpa adi sona kanda prajam jangkhai mathate na solakpa ko asigi thong se chontharak taragadi akoi gi marakta akoi machine gi marakta apun bagi shakti sagar pangamakdaba mande akoi machine jayet naraga akoi machine asopan nang narakanda mina harau khini aduna akoi machine punamak gyanta na thawak tawminasi tawminaba suma thau tai heba ai wakhalon jai thamjai aja security force na mo hi tawpham thokba mathau tawrok tabadagi smaina village defense force ke kasina khulai paraga tholak pani haibagi wafam ju leini oja mane ado sigi smaina tori se oja irang se divert tawnabagi maongumba oina uba yabra kamain tena uba yai oja smaina phajan dana khotana to masi asengmadi sanbina hairo sumduini di aikogi irang se kankhalang na hona matamda akogi mi phajalakta agadi akogi village akoi protection force hai tai ko hojik leiriba village protection force sing sigi marakta hojik mi manga phajale si loiba khangi ne ba ko mi manga phajal na khangabani na haiba pot asida akoi moral down tok tu su na hojik lan pham da leiriba lan ngai pham da leiriba je moral down tok tu ne ba aduna moral down to la divert tok na khona ko su adu su part of strategy oi bi ya ba na takana mara lebi phai ni haiba adubu haiba posak si ta seng namakti sanbin haibi duni moral down to la kana tongan pham lak phai moi phajal irang tholo kan akoi swadi irang tholo kan
ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯁꯦ ꯀꯩꯅꯣ ꯇꯣꯡꯖꯕꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯋꯥꯏ ꯃꯤꯔꯦꯜꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯊꯋꯥꯏ ꯃꯤꯔꯦꯜꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯍꯥꯏꯔꯤꯁꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅꯁꯨ ꯍꯥꯏꯈ꯭ꯔꯦꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ protection force sing ngak pai bse oi thok loi maram aduna makoi gi mahutta state force na ngan gadabani han han tang taraga mathoida MLA kungo ni thoi amasung chief minister gi mawang da chief minister bangloda unaki ba wafam da yana ba wafam amasu oi ba wafam ne ma osila loje adu bu hoji phawda state force na hari ba pham sing da koi mahut sin bangamdri hoji paramilitary force lising hompu gi mathata leiri bani ngarang makta su ahen ba BSF ki force koi ngarang impan da thungari bani ko hari ba ahen ba security central paramilitary force amasung state forcing laiba asina su aikoi hai ma phom sing da masai khul ngak se bangam de adu state forcing da su aikoi kuki kulai pai ba military singa nongmai kapsina phaw da nongmai kapaga hanbagi shakti hanbagi kapnabagi aya phaw ba sakana pi dabana ngasi phaw da mogi thongna utpangam na leiri ko asigum ba aho ba ngam asi lai ngai sida si ba su sanga ba su aikoi ngam khai kan da biar roi aikoi gi lamngak ta biar roi na thongna phana song thura kan da ngasi aikoi isil nau myam amana aikoi khul singak na ba hotna ka da leine ba hariba khul ngak ba si sin asiba kaya ama asoba kaya ama yaw khrob ne ba asigu bi irang lai ngai asigu ma tanja lai ngai sida aikoi phajan ba torok pa sil se model taul tong ba masa amadi oi aduga nakal amarom da khul ngak pa khunja sing aikoi oiba khunja sing na su aikoi gi oiriba makoi sarkar gi maikai digi hariba ko special police commando gi dress uniform shashil laga da tongan ba aikoi pam da ba ko thabak sing ain kai ba thabak kaya ama tawre ha gi wakat impan is impan west amasung tongan ba district sing da leire madugi matungin action lokolak pane ba wafam su sarkar gi maikai thami ko hariba sarkar gi maikai thami wafam se kadai phawo sumno natra kadai phawo lan bana bidi akoi khangba ngamdri ko adu na mak sarkar gi su thawrang amadi lokhale adu lokolak pa thawrang se leita gadi khulngak pa khunja isil naw sing su makoi gi oiba guideline amada makoi gi tawfam thokpa amada ko leadership amagi makhada makoi tawbu yaroi da bana kadai phawo tawbu yaroi dage kadai phawo tawbu dage haba wafam su akoi khana ba sume ko adu hoji akoi gi mangasu ukiba thawdok amasu dai sarkar gi maikei digi haibada ikoi kuidi mangda akoi kashamtong khodam lerak mapagi tidim ground gi nakani apada QK na akoi chical center amadagi mioi ama akoi security force na taba security force ki dress set pa prai pai ba singla aga numidang waram da farga pukibagi thawdok amakak su akoi miyamna unakhre ko aduga loyana ma adubudi madugi hariba mioi dubudi akoi kanto sabal gi aswai area da ma thado omadagi kanmangam kibagi thawdok lekhi ko sigumba pamdaba thawdok kya tholok pose asisu thokta ba akoi khulngak leba khunja singi maikai dege su khona bam thui haiba ai wafam si thami oda praja mayam na hainarak pa da su hauski village volunteer force kai se leiram dragadi nahan kuki militant sing na lan tar ibse imphal area bu yorok pa yawe fibam leiyena haiba gi wafam bo leini oza marak sida call ama pai khatche hello hoi mami breakfast ne haibiu mami breakfast le biri ba me apuna ma oza amazon songi tv dagi kitang laptop piu ne call ze ko thoi okay ai kono hoja ya samde to jero pani pari mom channel line ai sum comment to jero pani aba hoi phongdo piu ai mengdi sonia ni ai marakta so phone to jero pani aba hoi ando hygienic ba wam di ngarang central force amuka changa e ba ko ase akoi sarkar jangla thagat tari smaina mona pusandre ase pusalai ba se akoi mitaina wa ama ngangadi hadagi phudagi pundagi akoi na haining ba wafam diso akoi na thamba su pi daba dai thabak oina tawba su pi daba the central force pusalai se ai koi na thamjani ba wafam di asi se mitai phudaba changa ira natraga na kuki singi ni changak na ba thajala ira adu akoi gi ima sing na akoi gi angang sing kan matholok da tayar ges action tayar ges mo gi case caption na khangde nongmai dai blank sut taw da khane soi ba ima mayam se gi responsibility kan na lodui ba no adu gi di mi ama gi jum da changa ibe se moi da permission se phangbara notice daurak para moina ni ama gi jum da changa aga nupi sing da moina short taw galami ba do adu government na moi da permission pirak para akoi na ngang ba di permission mathau tai akoi na ngang ba di law mathau tai ado moi da di law se akoi ni tai gi ta oi do da law se akoi ni tai na ta law khalla ga chatori ga adu di akoi se india manung da laibara democracy country ra natraga akoi se independence oi da ma pham da lairibra modi se pm oi bra modi na pame be se kari no ngasi da baw da
PM ama oibana Prime Minister amana tawgadaba wafam ma sungang de Home Minister amadi Defense Minister da sinaraga leire se tawja sunu moi thopaina khanna leire ra mitai puna hala so hai hala sanwaina khalli ra kari politics no thanari se akoi ni mitai yenge loine sina loire kuki ne mitai tangale mitai gi jumbham da mitai gi lamda kuki na tala e ase kari khallu na traga moi gi February October da somda Churasanpur ramda sanjan biraga lakini ba point to khatang haibiu ai di pupi se local loi phau lan se tongna thamduri ba Central Force la isina kanagi mitai gi phugon na ba thara ira moi na tangai se mi gi jumda tangai se moi da permission jawbra na moi mathak di FIR se akoi sarkar na tawda tawoidra asi wafam taina khangja ning ba sarkar da haini hoi songi mod ni ko thagat chari phone to birak pagi damak ta su oza caller gi wafam je praja section khuding makta hangna ba wa hangni oza sigi matang se oza kamaina haibini haidi law je praja micham praja ki dang da apply tawrabra Imphal area da dang apply tawrabra Valley area da dang haibigi wafam ne oza si kamaina haibini hojik thoiba thogok sing asi akhoi mitmang da loi unaraba ngaktani amasung loi mak tanaraba ngaktani na akhoi manipur gi praja miyam da pen da ba admak leigani habasti ai gi su thajai ko dum leini mamang da thokiba thogdok amakhakta akhoi ningsing ba yaba da akhoi gi kangkopi gi site gi akhoi rapid action force ki personnel sing phawo tonga lakpa bus ani akhoi kangkopi district ki manung channa akhoi ban saugat pa miyam amana mai kangop mai thakhiba bus ki driver phukiba gi thogdok lekhi ko hairi ba matam tong lakhiba laiba pur ibdo ngarang nahal akan maong da tia gas kapi ba mi phuri ba tanari ba tori ba rapid action force ki personnel ngakane adugumba kangkopi ki district ki manung chanba area da makhoi bu puraga lakhiba bus ani mafam adugi ban sawakhiba mioi singna mai thakhiba amasung driver ani phawa phukibagi thong chathaki matamda rapid action force na karigumba tia gas sen ama phawa kapkhide adugumba thong sing ado manipur gi praja miyamna ngasi uraga ngasi sunising ga leiriba aduga ngasina tampaki mafam sing asidana rapid action force na amasung central paramilitary force na masing khangdaba tia gas sel sing kya kapi mi phubugi thabak chathari adu thong kya chathari ebo mamangda thokiba thogok kaya amasu aikoina uwa phangkhre ebo haiba thogok sing asina uraganda manipur gi praja miyamna apen ba leiroi habsti chummi penju peloi adubu hojik leiriba issue asigi matangda makhoina miyamgi mob control tongnaba lakhiba akhoi adugumlaba force ne rapid action force akhoi Bharat ki oiba khwadi hena mob control to shinari ba force makhal amaneba CRPF tagi khatlaga thamiba adugumlaba force neba adubu hojikti rapid action force na chathariba thong se mob control tognaba natabida mob amuk hena thohnaba gi thabak ama oirabra haibasi wahang among lae miyam mob control to matamda karam matamda tiya gya sel kapkani karam matamda water cannon shin nagani karam matamda mob bomb shin nagani karam matamda na lathi charge toguni habsi magi mob control to bugi magi period of din loimak yawba ngaktaneba haiba magi period ki chana kanglol sing ado matang matam chana shinarabra haiba wafam se hojikti nei ningai mathau ama tara iba malmal mun hawukti central force state force puna maksing je kamain tong na mob control to godage haiba si takpi tambi bagi mathau ama tare haiba se yam shenge bujikti haiba miyam sing asida mob control tong na bo hona bada watiya gya sel sisu part of magi shinagada posak amane ba adu mathau karam shinagani tiya gya se miga akoi project kokung changchiliba laiba miyo sing aduga distance ka gi manung da kap kani aduga mog bomb sina kamai tong langsin gani miyam si tiya gas kap tingi marakta water cannon sing na kamai tong kap ga miyam ta thong na hona gani kai ba thorang sing do amata sin na dabida hawjik si tiya gas sel kap sel gani mog bomb kap ni haga akoi irang control to gani tholak ba khana phu gani tana gani tansin gani habi wafam sida chatharak patara gadi mog control to no ba hona bagi mahuta hena mog sagalakna ba khona bi thorang oigani maram aduna hawjik leiriba issue asigi matangda manipur gi praja miyam su wakhan khanba mathau tare maramdi laiba central paramilitary forcing leiriba state forcing isina makhoi gi oiba tawam thokpa logi oiba khongthang sing adu tayona bum ongda mo control tongna ba khonari haba je khangabadina akhoi su isa sing soktana ba karam mo ongda agitation tawgudage karam mo ongda protest tawgudage haba khongjang changsin ba mathau tai na hanumit pung nipuni pangi general strike manung da su mioi hekta kunthani phu ka sokhiba ngarang su mioi tarak mioi yankhai mathate he sokpa haiba soi ba sing asigi mangje bana kanano tongje bana kaino kari madam gi damak soi no haibse akhoi punamak nei ba mathau tare khongjang changchili ba sing su karam mo khong changchin sigi haiba khang mo mathau tare aduga lenga ki mai kai digi su akhoi hairi ba tia gya sel kapi ba mok bom nongjeli ba mi bu phuri ba haras tori ba yum phabu sanga chingchelaga chingtho phuri ba electric shock ba tor mi cha makho chi niyom chum
चुम्ब्रा है बसे हजिकती वीडियो दा सोशल मीडिया दा फेक फाइंडिंग लोई लेरबनेबा अदो तागदि सिगिसु चथरिबा मो कंट्रोल तोरिबा असे सिदे सिनरिबा तोरिबा सिगिसु स्टेट लेंगा की माइकेदगी इंक्वायरी कमिटी अमा फबो सेमा कांदा मखोय नियम सुनो मो कंट्रोल तोरिबा हाइबदा सिजिन मथौ तारे मदुना तगदि अखोय मिया प्रजा मियाम की मक्तसु पेर अपेन पेन दा मया अमा लाकनी को अदुगा हौजिक स्टेट फोर्स अमसुंग सेंट्रल पैरामिलिटरी फोर्स की वाफम थमगांदा स्टेट फोर्स की माइकेदसु अइना हाइजनिबा वाफम अमदि स्टेट फोर्स की माइकेदा सतना कांगलोर अमा ओइना लेरिबा पब्लिक रिलेशन से मांगाबगी ममी अमखक सावना तारे स्टेट फोर्स का प्रजा सिंग लेनरबि मरी से अमत मांग लेरक्त्रबरा मांगसिलअबरा हाइबगी ममी अमखक तारे अदुना प्रजा सिंगा स्टेट फोर्स सिंगसु अफब मरी थमनबा होनबा मथौ ताई मदुना तबगी ममी तारक तागदी ओइरिबा फिल्म सिदा अरुबा फिल्म कयाम ओइरकनी हौजिक मणिपुर की इशू सिदा ngarang isuda ngarang akoi osi ani gi mayumda miyamna landara khiba ko ati akai thokiba akai toi thokiba yum mai thana bo honaram khiba madugi mathakta su hairiba khunga pa khunja manga pharugi wa hauda special police commando gi osi oiba osi gi mayum phawba mi leiba ngamdadana ko security force na nga aga hojik leiri se si tongan ba police personnel osi singi mayum di thoe ko aduna daganda osi singi mayum na tabida police constable amagi mayumda SI amagi mayumda adagi head constable amagi mayumda tholoi hainingai leite hairiba thosing se tholokpa yabagi film da lei kwa aduna oita agadi kai masi kari gi noita di police amasung praja ani gi marakta leinariba mari se mari phalakta bagi ne ba mari adna praja amasung police ani gi marakta leinariba mari se hena fagat hanaba aikoi punamakna honaba mathau tare police ki maikai degi su कमाई तौना प्रजा सिंग रिलेशन लेगदगे प्रजा सिंग माइकई दिसु कमाई तौना पुलिस के अफब मरी लेनगदगे हाबा वाफम से अखोई थंबा फरअब्रा हाबि वाफम लाए मी अखोई सिंग द हायगदी सिंग दि कुकी सिनाव सिंग हाय तारे को नतगा कुकी मिलिटरी सिंग दि असम राइफल से पर्सनल सिंग फावबा अफब मरी सागला कांदा लानगी लांजंग चंगजन मब तौरांग अकनबा खोंजंग चंगसलिंगै सेरक्ता स्टेट की प्रजा सिंग स्टेट फोर्स की मरक्ता मुक्नबगी थौदोक लागदी मदु मांगजगदब सिंग दो कनानो हाबसे अखोई खुदिबना खन मथौ तारे मदु नत्रगदी अखोई पुनमक मांगमि नगनी है बफम से आई थमगे ओजा लुप तरुक नसु अमुक मखा ताबा अहेन बखोंजंग जंगसनबगी खनगनी हाबगी वफम अमले सि कयाम इफेक्टिव ओइगनी ओजा हाइदी सोकप मांगजबसिदि अखोई खक्ता सुम ओइरकपसे अदो हल्लोय हाइदी मियाम द हेना अखोई इनोट हापेदी आइगी सा सोलगा आइगी इमुंगदगी आइगी सा मतम चिना संगा काना कसु यावजुदबा मियाम की होद ngak यावजुरुबा ngak thuuba आइगी सा अमा सिक्योरिटी फोर्स दा कापसलगा फुजलाबा फुरा काना डॉक्टर हॉस्पिटल लाइखना लेतागदी मागी इमुंगदु लेरिबा ममा पा मसिन मनाव सिंग वरौ तामने मी यांखै सोखरे यांखै की इमुंग मनुंगी अम हायंगदी मी यांखै के थोब मी चाम खै के ओइरानी सुमाइन तौदना अखोई सोन रिगोदी फैयबा सोगदी पेलक तब मयाम लेर कांदा इहो यावदबा मी बok सोकला इने सोकला हेना इहो सि यावसलपगी मरम ओइरेबको अदुवा दाबी मसु तालिबने मयाम पुनबगी मी अमखकी दाबी नते बुक तालिजे मयाम पुलगा तालकपा दाबी निना मयाम या पुनमु खोलावदु लाकनी मरम अदुना हाइदी लुप तरुक नदी हाइदिबा मी फाजिन खिबसिंग दो कंडीशन जाव थादोक फाव खोंजंग चेंसिनबा हल्लोय हाइनेबा खोंजंग से सुम कंसल इनेबा तपथरक नतेबा ngarang कंसल इ ngarang नहान पुंग इचम चंबा लंबी थिंगदना अदगी अखोई 48 आवर्स के बल तौग्र मतुंग दगी ngasi दगी फाबी रोयबा खोंजंग चेंसल इनेबा हाइनेबा खोंजंग चेंसल इबा खोंजंग सिदगी हयेंग सिना मु ngasi gi ware ngasi amuk tongan ware am logren khalachine ngasi sina kari karamba ware am lo kanda kari ahenba wafam thulok nataga police personnel singi me thomjalo ana ware lo ko duribra नत्रगा सरकार की MLA सिंग में थोमजलो है वारेप लोक कदरिब्रा अतोप करी वारेप सिंग लोक कदगे है बदुदि अखोई खंग मंगमद्रिब को अदुना हाइबा अहेन बखोंजंग सिंग संगतना अहेन वारेप सिंग लोक तिंग मामांग दको अखोई केनो से तोबु याय अखोई मियामना खनरगा को करी तोबुदि दा तो मथो मताय है नै थमनिंग ओजा मरक्सदा दिल्ली दा लेखिबा बीजेपी की MLA सिंग राम PM उननबा हाइजखरबा मतुंगदा MLA मरी दि थोलखरे हलखरे ओजा मसे थोलखिबजे ओजा उननबा फंगरोय हाइबगी इंगित फंगबदगी ओइदोइरा कमाइना ओजागी मोता कै एन लेबी हौजिक फावगी ओइनदी MLA दिल्ली दा लेसी कुंथ्रागा मरी निको हाइबा कुंथ्रागा मरी दुगी MLA दुगी मनुंगदा ngarang si MLA मरी दि थोलखरे बा पाउसी अदुम फंगे मयाम को आमदा अखोइना ममंग फिन थमजगी दिको नाउरिया पाखंग लाखो केंदगी MLA सोराय सबोंबी केबी ngarang अखोगी इंडियन एक्सप्रेस की फ्लाइट ता अखोई आहान बने पुंग 13 की एरिया दा 13 खरा हेलकपा 13 दा इम्फाल दा थोंगरे मदुगी मतुंगा अखोई
Minister TS Basanta kwa Education Minister TS Basanta adagi MLA SS Olis adagi MLA Srokhaivam Rajan kwa makoi na koi Indigo ki flight ta pung baroga mi taraga khai helak pada dengan si flight su nong jingi film pata badagi matam khar delay to Imphal flight delay khar lagi kwa adoi adagi barogi something adoi da halaki haba koi pau official pau report phangi kwa koi makoi na Delhi dagi Imphal da halai si kari maram gi no haibu de hoji pau ba makoi gi makai dagi su haidok ko leite makoi halai si kai gi no haibu haibu leite ado ta seng makoi gi personal gi oiba imung manung gi oiba personal singi achin ba leibe dagi halakpo oigadra nataga prime minister se unaba su phangdre unaba phangnaba kya haijira su unaba phangdre maduna prime minister na akoi bu thawai bidre akoi manipur gi issue se prime minister na kana lobidre aduna akoi ma bu unaba da akoi na sugam haijira phawda ma unaba matam pidragadi akoi kai dogi ma bu unana ba sum hojor togdage kai ngai gadi haiba wakhalon dagi makoi je unaroi na thogla ira adu su khoi min hangini kwa adu khangmangam dri kwa ade khar nakal amadna mu makoi achin bagi maram orakanda ngarang sit Imphal tholakre adu amu makoi achin bagi thabak to loira matungda hayeng natra hangsit amuk natraga makoi je amuk Delhi da changnabagi pandam leibra haiba wafam singse loimak neinari kwa adu makoi oiriba ngarang tholakhiba MLA singi maikai dagi wafam amata phongdok tabana hauji phawbudi chapsaba tangdang ba madi khangba ngamdri kwa adu MLA marina thoglaiba adagi thoglaiba se araibadi oiroi makoi tonganba adal lehoriba MLA kuntra lehori ni kwa kuntra duda makoi ayaba sulorm gudo mali mayam haidi apunbagi pulapuna sanction minari ba khongjang amu oibani na kwa adu makoi amukana Delhi da sanction ba ya sanction gadi haibagi ai thajaba amsu lei kwa aduna makoi achin bagi oiba su oiramba yai adu chapsaba khangba ngamdrimna koina moida maduda observation ama thambadi akoi afaba oidre kwa adu apunbagi thawna halanbiganu punna akoi MLA mayam punna taliba dabido dum punna tanbiu barki prime minister unabiu punna manipur gi oiba issue ja thu matang mungda waroshin prokna ba mayam punna hona biu haiba ai appeal simdi thamjage oza marak sida hangjaning base ngasai caller amana su thambi gi ba haidi prime minister na maga sun asuk kuira abase irang je loishanabagi wari amatu su haida ba aduga masa unadabida union defense minister khara unahan adai home minister khara unahan swaina tawraga leibase thawasa de haibagi maong da ama leibagumba adugumbai maong se ubra oza kamaina ozai mota leibi thawasa de bisdi manipur gi praja miyamna loi khangi asukuiba megi tang ahum dagini irang hawri se megi tang ahum dagi irang hore hawrapun hawdi tha manga henjal e sigi marak sida akoi kenona akoi manipur gi chief minister NB na phongdok kiwa famdadi haidi ba manipur gi issue asigi matangda union home minister amasung bharat ki prime minister Narendra Modi ga akoi nungma kangdana hapta kangdana akoi telephone ki kuthangda video conference ki kuthangda akoi pau phongnari bharat lengak na bharat ki lengak ki maikai dagi manipur gi irang si loshina ba honari tang athung matang manungda shanti pura lagani tangdu laita ba pura agani haiba wafam sing phongdok ngasi phawda lai kwa adubu khaiba wafam sing ase bharat ki prime minister gi maikai dagi ngasi phawda wafam anirak suna phongdok pa leitri haibadi mamangi parliament session da atien ma matam gi manungda manipur gi wafam kharaga phongdok lambada adu natana bharat ki prime minister gi maikai dagi hogi phawba phongdok pa leitri mahangna hanbada phongdok ki wafam si parliament session horam daida manipur da thokhiba naked peta nupi ani khakta chathaki ba thong adu pende phatte manipur gi praja miyamna adu mathong chatharoi dabani kholoi dabani bharat ki praja miyamda phiru kuman mani khopane ha wafam sing ama phongdoki ahan boina outside the parliament da adu next parliament session manungda mahangna su manipur gi matangda atien ma wafam khraga phongto kanda manipur gi ngai ka haida na honari kholi haiba ingdam na prokna hona gani khokani ha wafam sing phongdo manatana ngasi makhata na tha manga hejal aba phawbusta bharat ki prime minister na wafam ama phaw phongdok tri ko manipur gi issue na thaida kanda tongan ba country sing chatlaga tongan ma thabak thorom sing pakhat padi adumak laiki ko adubu hojik lairi ba wafam de union home minister gadi hojik oiba manipur gi issue sida adumak unare adumak khangnare union home minister masamak manipur da 3 days laira kanda manipur gi issue se ngalinge da uramabani mahana manipur gi praja miyam da hakna hankhra matung after 10 days or 15 days simung da la akanda manipur gi irang loshina bo hona gani haiba union home minister na manipur gi praja miyam da thaja piram khibani ko adugumba union home minister na piram khiba thaja ba adugi wangmada ngasidi mioi chamaga humdra maya da sidilaga asopan kaya aman nangakanda mioi kaya ama leifam chapam khangna hojik phabu leiri ko adubu adak sanction kiba adugumlaba MLA sing aduna tangkak ahum thokna akoi union home minister unakhre
उनरगा यूनियन होम मिनिस्टर दा अपा मसिंग थमग्रे अदुगी मथकता डिफेंस मिनिस्टर राजनाथ उनरकांदा थमग्रे हाइबा थमगेबसिंग अदुदा भारत की प्राइम मिनिस्टर उननबो होना हनबियु उननबो तक्सिनबियु हाइबासु मिनिस्टर एमएलए सिंगी माइकै थमिनी अदु थमम मतमदसु राजनाथ की माइकै दिगिसु यूनियन होम मिनिस्टर की माइकै दिगिसु उननबो होनगनी हाइबा वफमदि अदुमा फोंदोखरे अदुगी मथकदा मु उनजगे हेनसु नहानजे सीएम इरगसु एमएलए मयामनो पिसनग्रबनी अदुबु हौजिक फावबा प्राइम मिनिस्टर उनबो फंगजे प्राइम मिनिस्टर उनगे हेना खलबदी कैसु लेबा मतम नते वारबसु वाना पार्लियामेंट की सेशन लेजरबसु अखोय नुमिदांगी मतमदा पार्लियामेंट पुंग 13 फाव योगन सथब नते पुंग 10 योगन सथब नते को अदुबु नुमिदांगी मतमदा पुंग 13 बारोदा अमुतम उनजगे खलगदी मणिपुगी इशूसी मतंगदा एमएलए सिंगु नोय लाओ उनरसेना कोक्सलगा उनबसु यायबको अदुबु हौजिक पोक्ता उनद्रे मसी मंगादि भारत की प्राइम मिनिस्टर ना इशू से नाथै हाइबदो आई सेंगा थम हेलो हेलो मम्मी ब्रेकफास्ट नी सोंगी मिंगले थगतरी मरचंदी फोन तौजरई वे राजस्थान दगी शेक्सपियर ओजा दमेंद्रो काय को नजरी ताबीरिबा मयाम बुसु मम्मी टीवी यंगिरिबा मयाम बुसु इको ने काय को नबुसरी ओजा दमेंद्रो इन थमजनिंगबा अमदि ओजा दमेंद्रो तंग सप्लीमेंट सु तौबिरमो अखोय हौजिकी इरांग से सेंगना मक हायरबदा अखंग हई मयामना सु ओजा गुरु एबिरिबा मयामना सु सुम हाइनरे अदुगा अखोय नक्सु तौरिबा मोंग से उबदा इरांग से कोई स्टेट गवर्नमेंट अदि लोइसन बंगम बगी वांग मद लेरे हाइदु सिमदि चामा सुमने मथक वाफम मखा तारागा कोई सेंट्रल गवर्नमेंट सु हौजिसि इरांग से लोइसन बगी ममी सि उदबदौना हाइबदि थाजन बिरैबो पैरामिलिटरी फोर्सिंग सिना इरांग सु लोइसन बंगम द्रे हाइजरि बंगारांग सु इम्फाल एयरपोर्ट बीएसएफ कंपनी खर लाखिबगी अदुम उरी मुझे अमुक अतोपगा चेंज तौरगा सिनबा ओइदोरिबरा अदुरगा लोइसनगे हाइना तसेंगना खलगदी कैसु था चंगदा नते मिनिट हप्ता अमा करी मदा लोइसन बय याबने अदुबो तौरिबो मोंसी सुमन मतमजे कुइरगा वारा तोक्सेगिनी नाकलनी मक्ता हाइबगी मोंग दौना सुम उबदौना तौबा अदु हौजिना हानना चिंगा अमुक तंपाका तरोमबजिना तमना हौजिना मो चिंगगी मरमक्ता बुई तौरेई नोंग गापलकपा अते फमदा मायोजी होंगा तंपाक तो इन कोई मसेल की मोंग दल सुम तासलकपदो तौबा सिमदि यामना नुवाइजदि हाइतारे ngaraang mak aikoigi ngaraang gi numit sisu manipur gi di amna amamba numit thoiba hojuji korean situation ji de yam chana ba 1949 da koi maharaj budachandra bu kaura nampuda merger agreement in halaga india da join to hangi bagi numit ne ngaraang si amamba numit ana siga samana na hojik naksu aikoigi kari haini prajamiyam leida lairaba no issue ga jabasti atuki mati gware सिदगिता चुम येंगा थम्मगा तौबै मोंग से तौबसी पेंजा दबाई ताय दुगी सिगी थाजे हौजे कोइगी लुचिंगबा मतमम की होइबिरम बादु कोइगी अखोगी लमयान बै सिजम इराबोत नि निंगसिंग बन नुमित कुइरक्त्रे हाइजरिबको अदो मोइगी तमाना तौथोम बन लौरम बर रोल दुदी अखोइजे काउथो पदौना तौरगा लैदमक सिंग पकत कटलगा कय हाइनि ओनर तौबै मोंगदी तौरगा मनुंगी नुंगी आछदी याव यावना दरदौना तौबा सिम याम नुवाइजदा भाई तारा होय aduna oja damendro gi mota masigi matang geida lakadori ba koi gi lamyan ba hijam irabot ki matang da koi gi angam mathona ga lei kat pache ai da cheng ha ga hanta gi oina dik han ning ge tori ba phim leja ngamdre hadi ngamde hai ba gi lamyan bi hijam iran bot na ka low gi role do low ngamde ba ji ji pongjo ada projamyam ji mi chamam na ba koi gi mara to ya ta sima chu ngai ki sigi matang ang supplement to bi ra mathara jai hoi call to bi ra pagi dam ta su som thagat chai ओजा कॉलर की वफम से कमाइना थंबीबे मरुप शेक्सपियर ना अखोगी उजिक ओइबा मणिपुर की सिचुएशन असिगी ओइबा राउंड अप ता फजब वफम सिंग सेशन थंबिरमी को असिदैदा अखोई मरुप ने हेना एक्सप्लेन तौरगा थंबिरम मिना अखोई का हेना बुदी हाइनिंगाई लेते अदो अखोई मशन की मरकता लिंजन मानबा अदो अखोई तरा की सेसुना लेंगथोंग फाइ हाइबा अहलमन की पारो सिंग अदो अखोई काउदबा फरे निंसिंग मतम ओइरे हौजिक हौजिक ngरang ai mamang su panjakibuduni safu kaira kanda kwakna harawi haiba akhoi maitagi pauro aduna hojik akhoi tampaki area khakda akhoi police amasung akhoi praja ani gi marakta leinariba mari asi akhoi na central paramilitary force oriba assam rifles ta akhoi thajadaba thamamba adugumna manipur gi praja miyamna manipur gi state force nga mu thajaba thama oroi doribra haibigi wahang ama fawba hojik la bra haibigi akhoi wakhalwal puoli adubu hairiba state force na su aina hajani ba fam amade state force na akhoi agitation changiba मेरा पाइबी नत्रगे एनी अखोगी मियाम
मियाम बु कंट्रोल तौनब होनबदा यामना फजबा वाहि वता सिनरकांदा अखोगी मो कंट्रोल तौबगी थाबक चथदा तागदी हेक थोलपु मतम द टियर गैस काप्शन बे हेक लाउशन बा लंजन बगी ओइतागदी अखोगी स्टेट फोर्स अमना चथरिबा थाबक तो सेंट्रल पैरामिलिटरी फोर्सिंग ओइरिबा रैपिड एक्शन फोर्स ना ओइरो एनी तोंगान तोंगान फोर्सिंग पर्सनल सिंग उरकांदा मखोगी स्टेट फोर्स ना चथबदी आगा अखोगी करी चथबी यारोइदि हाबा वखलोल अदु लाकलबरा मखोजु हेना चंगसिल अब्रा हाबगी वखलोल अमसु अखोई पोई अदुना मरम ओइरकांदा अखोई खुदिमक ज्ञान तामिनसी हाबा वफम से ममांगसु थमजख्रबनिना आई मरुप शेक्सपियरना थम्बिबे वफमस्ता असिगुम्बा वफमसिमदि थमजगे अदुगा हौजि स्टेट गवर्नमेंट की माइकैदगी मणिपुरगी ओइरिबा इरांग असे लोइसिनबा ngamloi haba marupna hairiba wafam adusu miyamna khanaba wafamni adubu central amasung state sarkar anina chap manaba thong manara kanda hairiba irang ase loisinge haina khallagadi akoi athuba matangi manungda dum loisinba ngamgadra haibasi akoi lei hojikti khubak amatang khubanina akoi hauba ngamdri khubak ani punna central amasung state anina punna khubak khuminaragadi khubak tugi phajaba khonjel tholakpa yai hauba yai natraga haudaba yai adugi tongan ba tal amakak lakani ni khali adu hojik oiriba manipugi irang se central government na akoi telanga paibagi moongda duri dagi lang thado sum paihenba nungsiki mai kai yenga sum chalanba adu amuk duri amuk konjannaba honaba adugi mami matai yada yarakta gana lang pathadat lagano hi paining mai kai da paigrona chalan khibagi moong amuk chatharak labra haibasi su akoi punamangna khanba chumbra khali ai marup shakespeare aina thamjariba wafam sina ayoiba wakhalone aduga haujik marup na thambiramba atopa amana lamjanba irabot ki akoi ningsing thabom yoksalae haujik tongan fam sinda pangthoknaba PPCM na bosindana akoi thabum sumna pangthoknabagi thorang pakhatpa hokre adugumba lamjanba irabot na akoi matam aduda lawkhiba thogdang sing ado ngasi akoi lusingba sing oiba sing asina amuktang hangatna yengba mathau tarabra haiba wakhalol thame sinda khakta mari bak ningba thobo singbu nungsiba saba aduga makhoina khanchiba wakhalol sing adudi makhoigi thamoida machet ama phawa poktabagi thong adu yaningde miyamna pamde haiba sisu lusingba singna khangbiba chumme athobo singi kumol lakpa makhoigi mapok numit lakpa matamda athobo singi mapamda haikat lekat tamba amasung makhoibu ikai khumna utpado athobo singi thawai mireladi kaisungda su makhoina katliba lei makhoina ikhuramniba ikai khumna singa do taramda olamgadaba mande maramdi akoi thamoi sengdaba adagi miyamgi apamgi matungi thabak tawdaba ngehaki oina tawsinaba manba kokadin tiar oiba manba gambina macha saramdai matamda mamittagi bapi tarakanda jokli haiba adugumbagi nature gi style da moongda torpo oigani hana so ai thajaramgani haiba akoi lamjan basing athobo sing aduna pelamgani haiba thajade adu aina ningsingjaba amada akoi hojik lengak thodang paibiriba chief minister N Biren adugumlaba lamdam asigi akoi akoi yam phaba thongna leiba maribak ningba chief minister amani hana sum yamna akoi longnariba misak amani mahak masama political party amada yawringi matamda manipugi oiriba athobo singi khubam oiriba sahit minada singjang paira kanda mahak masamagna manipugi apumba lamkai kaheloi manipur imaga leba kidamak lepkani haina adugumba wasakhiba misak amani haiba adugumba wasakhiba misak aduna ngasidi manipugi akoi chief minister oiraktana akoi hojik lebak lengak thoda pairiba misak amani aduna chief minister N Birengi mafamda akoina thajaba thami madudi mahangna sakhiba wasak ado sungsoi soidina chief minister N Biren ngaglakani haibagi thajaba thami wasak adu ngakba ngamnaba akoi miyamna su hena thajanaba miyamna tawgiba thabak sing ado hena apenba oinaba chief minister N Biren su tawbiru aduga magi makha thariba MLA minister singnasu chief minister gi adugumba mari bak ningba majati gi buka ningba adugumba apun saktam ka heningdabi wakhalol do chatminariba akoi MLA minister sing natana makha thaba all department khudimukte leiriba makok thongba official sing amasung karmachari khudimangna inbang am oisinu haiba ai wafam thamjage aduga ngamnabasu hotna view haiba appeal sima soi tawjage maru oza call ma pakhat hello mami breakfast ni songi mingale fonga haibiu mamagda mami TV gi anchor amadi editor bu ikai kumna bo chadi loinana mami TV breakfast sibu yambiri ba idam damasi rusizerba miyam musi ikai kumna bu jari phone taw jerli bai aero parwan monlai kon maning les tagi bocha kuman phongdo piu narang na han tang tara terukta manipur gi kunngakpa manga pajin dekhiba aduga mari lenana pung ni phoni pan gi oiba manipur da general strike tawduna khongjang kaya ama changsin kra pawbda ngasi pawbda airiba pajin bekhiba kunngakpa manga adu thadok pirakdana ngasi baw adumuk leiriba sigi matangda ai oiba mod kitang phongdok sagi kana phone tawjarapani hoi phongdok pi songdi mod aigi wakaldadi makoina police sing na pajin bekhiba kunngakpa manga adu police ki mokoi gi
ड्रेस सेलमी हाइबगिबु ओइरगसु नत्रगा आइनि यादव खुलाई पाइरमी हाइबगिबु ओइरगसु मखोइना फाजिन बिख्रिबा खुनगाक मंगा अदो अतै मणिपुर द लेरिबा मिजम मियाम सिंह असे हाट की हाइरो सुंथरुबा नतेबा मणिपुर द लेरिबा मणिपुर की ngमखै असे काइबि यारोय हाइना तुंथरोलिबा खुनगाक सिंगनी हौखिबा मेगी तारीख 3 दगी लेप लेतना मणिपुर द लांदारकलिबा कुकीसिंग लांदारकलिबा असिदा खांगबा ngamdadana थोरकबा खुनगाक मंगा सिंगनी अदुदु मखोइना पुलिसिंग असिना फाजिन बिबगी महत्ता मखोइबो फाजिन बिरिबा मतमदुदा मखोइना पुलिसिंग अदुना मखोइबु फाजिन बिरगा जेल दो ओगिरा कइदोगिरा थमजिन बिबगी महत्ता पुलिसिंग अदुना मखोइगी हाना सिजिनरंबा मखोइना सेलंबा अमनबा ड्रेस पुलिस की ड्रेस ओइतारगसु मखोइदा अममम पिबिरगा खुनगाक मंगादुदा पुलिस की ड्रेस अमनबा मोइना हाना सिजिनरंबगी ड्रेसिंग अदु मखोइदा पिबिरगा मखोइना खुलाई पाइरंबो ओइतारगसु नखोइदा पाइरमलिबा खुलाई असिगी मरु यावरब्रा हाइबना जिंगबा वांग हंबिरगा यावद्रगना मदुगी ओना तैनबदा मरु लिसिंग अमनी दंग ओरगसु पिबिरंबा तारगदी नसी मणिपुर की मियामना पेनद्रिबा मई हौना साउनरिबा इमा लेबा नुंगसिबगी इरमदम कनिंगबगी मैचाक नजालबा मी मयाम से ओमचाक नरबा मयाम असिना लाउरिबा लेरक्ता सोरोक्ता मागी खुन क्लब सिंगदा ngasi खा मरी मंगा हेना हिंदिलरा फावदा मागी लेकाइदा तुम्बा चाबा खंगदना कांग मरकता तुमित मरकता तुमदुना लेरिबा इमा इवेल कया सिंगसी तुममोय हाइबसे अइना फोंदोक्तनिंगी अदुगा इनक नक्पा मणिपुर की टेंगनौपल डिस्ट्रिक्ट कुकी सिंगना मखोइना धरना तौबा मतमदा मणिपुर दा लेरिबा पैरामिलिटरी फोर्सिंग मणिपुर पुलिसिंग असम राइफल लेरिबा मयाम से अमदा चंजिन बंगमदे मोइन चंगनदेबा अदुगा अइखोइ तंपाक खक्तना मुकरीगी मखोइ पुलिसकी काहेन ब थवोंग मखोइगी एक्शन मखोइना तौनिंग बदा तौबा मखोइगी पावर फुदोकफम से मैतै अइखोइ मसेनगी मरकता फुदोकनरगा अइखोइ मसेनगी मरकता इमुनाइमु ताइनबगी फिवम अमा लाक्लिबा सिगी मताम अइगी ओइबा मोट कितंग फोंदोकजबनी होय थागतचरी सोंगी ओइबा वखलोन थंबिबगीदमक्तसु ओजा कॉलर की वखलोनी मंगोंदा फावबुदुनी ओजा सिगी मतांग खितंग सप्लीमेंट तो बोबोचाना थंबिरमिबा बोबोचा खुमना थंबिरमिबा वाफमसता अखोई अहिनबा सजेशन थमनिंगाई लेत्रे मरमदे याम फजबा अदगी याम नुंगाइबा अदगी हौजिक ओरिबा मणिपुर की सिचुएशन याम फजना अखोई मरिक चुमना अखोई लेखाई ताना अखोई मरुपना थंबिरमि अदु मरुपना पामिबा वखलोल सिंग असे मरुपना थंबिरमिबा सिंग दु तारा कांदा अदु वखलोल सिंग दु सोइना लौसिनबा ngamgadi hana khali हौजिक मरुपना थंबिरमिबा वाफम सिंग अदुगी मरकता अखोई मसेल की मरकता अमना अमबु मतेंग पांगमिनबा मथौ तारे अखोई हौजिक लेरिबा वफम असे लानफमनी आइबा लानफम असिदा अखोई मसेल मतेंग पांगद्रगदी अखोई कनादगी मतेंग लौगदगी हाबा वफम अदुनी मरुपना थंबिरमिबा वफमदा फाखिबा खुंजा अहुम अदुना पायगा लाखिबा नोंगोइसिंग अदो मणिपुर की प्रजा मियाम अखोई तंपाकी मियामबु हालगी हेना लाखिबदे नत्ते हाबा वखलोलसु थंबिरमि अदुगा हारिबा अखोई मखोई फारिबा पर्सनल सिंग अदुना मखोइदे हेना मतेंग पांगबिरमगदी हेना फगदबनी हाबा वफमसु पोंगदोइको अदुबु मरुप हारिबा वसिंग असिना थमोइगि ओइबा वखलोलनी अखोइदा फावरिबा अखोइ थेंगनरिबा सिंग असिगी मैसाकनी अदुबु मफम असे लमदम असे अखोइसु लैंड ऑफ लॉ हाबदि लॉ लेबा लेबाक अमखक ओइबा लॉ लेबा लेबाक अमदा लेबा प्रजा सिंग अमा ओइबना लॉबुसु मतम सु पदै काई खुमदबा मथौ तारकपना अखोइ हारिबा थोसिंग असे थोलकपनी अदुना अखोइ खुदिमंगनासु लॉबु काई खुमनरगा याबा अमसुंग यादबा हाबदो येंगा मतंग मतम येंगना खोंग थांगमिननबा अखोइ खुदिमंगना होनसि हाबा आइ ओइबा वखलोन से थमजगे ओजा मरक सिदा लाक करिगुम तंग लाक सन होगे अमित शाहनासु पीस कमिटी सेमगा नाकन अनी की मरक्तै वरी सानबगी वफम तौगनी हाबगी फोंदोखि ओजा असिदा मु कुकी एमएलए अमसुंग तोंगानबे एडमिनिस्ट्रेशन तालिबा कांगुनदी वरी सानबगी मोइगी मेन एमसीडी सेपरेट एडमिनिस्ट्रेशन तिगदबनी सिनेबोदा अदा शांति लाकपा हाबसे वरी हाना लानसे लोइजिङै गिदी शांति सुलाक लाओइबा अदो अमना वरी सानगनी हाई फोर्स अमता सिजिनरोइना हाइरि ओजा सुमाइना सुम लेरगदी लानसे सुम सांगदगदरुबगी ममी म उब्रा ओजागी वखलोंदा कै लेबि हाबसे सु खंगनी मसी आइदी अमित शाह की वफम से अथेंगमदा फरक थाबलनी नै आई मिन तौनिंगे को हाइबदी याम थेंगे अमित शाह ना हाइ वफम से अदुकी मतिक थेंगबनी लान से हौरी से अखोई था मंगा हेले अबनेबा मिसी मिना म्याम थोबनेबा असी उरबनी माक मसामक न फावबा पार्लियामेंट
ꯊꯝꯈ꯭ꯔꯕ ꯋꯥꯐꯝꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯁꯨꯁꯦ ꯃꯥꯅ ꯊꯝꯈꯤꯕ ꯏꯁꯨꯗꯒꯤ ꯍꯧꯖꯤꯛ ꯁꯤꯕ ꯃꯁꯤꯡ ꯍꯦꯜꯂꯛꯏꯅꯤ ꯁꯣꯛꯄ ꯃꯁꯤꯡ ꯍꯦꯜꯂꯛꯏꯅꯤ ꯂꯥꯟꯖꯦꯟꯕ ꯃꯁꯤꯡ ꯍꯦꯜꯂꯛꯏꯅꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯅ ꯃꯥꯅ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯅꯕꯒꯤ ꯋꯥꯐꯝ ꯂꯥꯛꯏꯅꯣ ꯅꯍꯥꯟꯅ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯃꯝ ꯇꯥꯔꯒ ꯃꯁꯥꯃꯛꯅ ꯆꯣꯡꯊꯣꯛꯇꯨꯅ ꯆꯠꯂꯀꯥꯟꯗ ꯁꯦꯝꯃꯝ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯔꯝꯃꯣꯏꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯤꯌꯥꯝ ICUꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ICUꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯛꯑꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯤꯅꯨꯡꯁꯤ ꯁꯥꯔꯛꯄ ꯑꯗꯨꯒꯤ ꯐꯤꯕꯝꯅꯤ ꯃꯃꯥ ꯃꯄꯥ ꯅꯥꯗ꯭ꯔꯤꯉꯩꯗ ꯐꯝꯁꯦꯟꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯝ ꯆꯥꯎ ꯍꯪꯗ꯭ꯔꯀꯥꯟꯗ ꯐꯝꯁꯦꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯅ ꯏꯃꯥ ꯀꯩ ꯆꯥꯅꯤꯡꯉꯤ ꯏꯄꯥ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯪꯕꯒꯤ ꯇꯥꯏꯞꯇ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯃꯤꯅꯨꯡꯁꯤ ꯁꯥꯔꯀꯥꯟꯗ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯊꯦꯡꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯎꯕ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯈꯤꯕꯗꯣ ꯃꯁꯥ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯕ ꯌꯥꯎꯕꯗꯒꯤ ꯄꯤꯁ ꯀꯃꯤꯇꯤꯗꯨꯗꯒꯤ ꯌꯥꯎꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯣꯛꯈꯤꯕ ꯋꯥꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯤꯁ ꯀꯃꯤꯇꯤꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯁꯟ ꯇꯧꯕ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩꯃꯛꯁꯤꯗ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯝꯖꯈꯤꯕ ꯄꯤꯁ ꯀꯃꯤꯇꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯄꯤꯁ ꯀꯃꯤꯇꯤ ꯑꯃꯃꯨꯛ ꯁꯦꯝꯅꯕ ꯍꯥꯏꯕꯁꯤꯗꯤ ꯗꯦꯂꯤꯡ ꯇꯦꯛꯇꯤꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯃꯁꯤꯃꯛꯇꯤ ꯐꯤꯟꯗ ꯀꯨꯝꯊꯔꯀꯥꯟꯗ ꯊꯛ ꯂꯥꯎꯅ ꯃꯈꯣꯏꯅ ꯀꯧꯔꯒ ꯂꯣꯏꯔꯦ ꯗꯦꯜꯂꯤꯗ ꯅꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯁꯤ ꯂꯥꯛꯑꯣ ꯅꯣꯏꯒꯤ ꯇꯥꯏꯕ ꯁꯤꯁꯤ ꯂꯥꯛꯑꯣ ꯄꯨꯂꯞ ꯐꯝꯃꯤꯟꯅꯧ ꯁꯤꯁꯤ ꯇꯧ ꯁꯤ ꯌꯥꯅꯨ ꯁꯤꯟꯗꯣꯛꯅꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯁꯦꯡꯅꯃꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯁꯥꯡꯊꯍꯟꯅꯕ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯍꯦꯟꯅ ꯃꯩ ꯆꯥꯛꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯀꯣ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯦꯝꯒꯦꯅ ꯈꯜꯂꯒꯗꯤ ꯈꯨꯗꯛꯇ ꯗꯛ ꯂꯥꯎꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯒꯗꯕꯅꯤ ꯅꯣꯏꯔꯣꯝꯒꯤ ꯀꯅꯥꯅꯣ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯊꯥꯔꯛꯎ ꯁ꯭ꯇꯦꯠ ꯁꯣꯝ ꯅꯥꯀꯟꯒꯤ ꯊꯥꯔꯛꯎ ꯍꯥꯏ ꯀꯥꯟꯗ ꯑꯅꯤꯃꯛ ꯇꯛꯅ ꯎꯅꯍꯟꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ MLA 10 ꯐꯣꯡꯅ ꯂꯩꯔꯤꯅ MLA 10 ꯐꯣꯡꯅ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯒ ꯗꯥꯕꯤ ꯇꯧꯔꯒ ꯂꯥꯛꯏ ꯃꯉꯣꯟꯗ ꯁꯣ ꯃꯦꯅꯤ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯃꯌꯥꯝ ꯑꯃ ꯁꯕꯃꯤꯠ ꯇꯧꯔꯛꯏ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯎꯅꯔꯒ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕ MLA 10ꯗꯨꯗ ꯊꯣꯛ ꯀꯧꯔꯀꯥꯟꯗ ꯅꯈꯣꯏ ꯂꯣꯏ ꯐꯤꯔꯦꯞꯇꯣ ꯍꯟꯇꯣꯛꯎ ꯅꯣꯏ ꯁꯤ ꯇꯧꯅꯕ ꯅꯣꯏ 10ꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯠꯂꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯧꯅ ꯑꯗꯨꯒꯨꯝꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯑꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯈꯣꯏ ꯖꯣ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ MLAꯅꯤ ꯃꯤꯍꯨꯠ ꯉꯥꯛꯇꯅꯤ ꯃꯤꯍꯨꯠ 10 ꯑꯗꯨꯅ ꯂꯥꯛꯄꯗ ꯁꯐꯤꯁꯤꯌꯦꯟꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯅꯤꯄꯨꯔꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯇꯤꯝ ꯑꯃꯒ ꯃꯈꯣꯏ 10ꯒ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯥꯡꯂꯨꯞ 3ꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯂꯞ ꯁꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯁꯤ ꯇꯧꯁꯤꯅꯅ ꯂꯦꯞꯊꯣꯛꯅꯕ ꯌꯥꯕ ꯄꯣꯠꯇꯨꯗ ꯑꯃꯗ ꯑꯃꯨꯛ ꯁꯦꯝꯅꯤ ꯑꯃꯗ ꯑꯃꯨꯛ ꯇꯧꯅꯤ ꯑꯃꯗ ꯑꯃꯨꯛ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯁꯨꯝ ꯄꯥꯡꯊꯣꯛꯇꯕ ꯆꯤꯟꯅ ꯁꯨꯝ ꯉꯥꯡꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯗꯦꯜꯂꯤꯗ ꯁꯨꯝ ꯅꯤꯕ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯁꯤꯒꯤ ꯐꯤꯕꯝ ꯂꯥꯛꯇꯥꯔꯒꯗꯤ ꯏꯔꯥꯡꯁꯦ ꯂꯣꯏꯒꯗꯕ ꯃꯥꯟꯗꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯑꯣꯖꯥ ꯑꯍꯨꯝ ꯁꯨꯕ ꯅꯨꯄꯤ ꯂꯥꯟꯊꯣꯛꯂꯛꯄꯕꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯄ꯭ꯔꯖꯥꯒꯩꯅ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯠ ꯁꯦꯝꯂꯛꯄꯗ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯄꯣꯄꯤ ꯊꯥꯕ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯨꯏ ꯅꯤꯃꯣꯏꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯈꯔ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ NBAꯅ ꯂꯨꯆꯤꯡꯉꯤꯕ BJPꯒꯤ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯗ ꯌꯥꯎꯔꯤꯁꯦ NPFꯁꯨ ꯑꯃꯅꯦꯕ NPF ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯛꯇꯒꯤ ꯆꯠꯃꯤꯟꯅꯔꯒ ꯃꯃꯥꯡ ꯂꯩꯉꯥꯛꯇꯒꯤ ꯆꯠꯃꯤꯟꯅꯔꯒ ꯂꯥꯛꯏ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯆꯍꯤ ꯇꯥꯝ ꯑꯅꯤꯔꯛ ꯐꯛꯄ ꯂꯩꯉꯥꯛꯁꯤꯗ ꯌꯥꯎꯔꯤꯀꯣ ꯍꯥꯏꯔꯤꯕ NPFꯀꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ NBAꯅ ꯒꯤ ꯁꯥꯁꯟ ꯑꯁꯤꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁꯀꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯀꯣ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯦ ꯇꯁꯦꯡꯅꯃꯛꯇꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕ ꯋꯥꯐꯝꯅꯦꯅ ꯑꯩ ꯋꯥꯐꯝꯁꯦ ꯊꯝꯅꯤꯡꯉꯤꯀꯣ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯑꯩꯈꯣꯏ ꯄꯦꯔꯥ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯗꯤꯀꯣ ꯋꯥꯐꯝ ꯑꯅꯤ ꯊꯣꯛꯅ ꯅꯩꯅꯕ ꯌꯥꯏ ꯅꯩꯅꯕ ꯌꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯂꯛꯄꯗ ꯍꯥꯏꯔꯤꯁꯦ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗꯤ ꯀꯨꯀꯤꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯥꯛꯑꯦꯕ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯃꯛꯄ ꯇꯥꯔꯒꯗꯤ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯂꯝꯅꯤ ꯀꯨꯀꯤꯒꯤ ꯂꯝꯅꯤ ꯃꯩꯇꯩꯒꯤ ꯂꯝꯅꯤ ꯄꯥꯡꯒꯟꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯂꯩꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕ ꯑꯄꯨꯟꯕꯒꯤ ꯂꯝꯅꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀꯨꯀꯤꯁꯤꯅꯁꯨ ꯀꯨꯀꯤꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯅꯕ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯅꯕ ꯀꯔꯤꯒꯨꯝꯕ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯂꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯅꯦꯕ
okay si masu mu hari ba pose akoi hujik lei ba manipur gi lamse manipur gi ni kanglup amata gi nate kanglup apun bagi ne ba sima ai hamba thamjage ko adu makha ta ba amu ilaksage ba adu ani subada mana hari ba pon si kaino manipur da thoi irang se popi tharak pa amasu drug akoi trafficker sing he lak padagi oirak pani ha ba sa simadi samada samasu mu pone manipur da popi tharak padagi irang thole drug akoi trafficker mayam am laksal e illegal immigrant mayam sangsel e narco terrorist kya am sangsel laga da akoi drug ki trafficker do da mateng pangsel e aso senda lambi oire en hariba awangbong niuma yo pham sa simadi summe ba adu punna yeng matamda awangbong niumai si kanano ana khoi yeng matamda awangbong niumai se ekoi naga khoi people front npf asigi khoi state unit manipur gi state unit joiba president ne ba president se ma si karamba president mamanga tam anirak president oiraba tam ama oiraga huju karen amus oiraba aduga loya iba tam si oina su ngarang se ko hima da pangthokhiba mifam amana amuk hanna state unit ki president npf ki president oina awangbong niumai bu ahum luksu tam oina khaline ba hari ba ma ki ahum su tam se hauji chatli ba sahi 2023 dagina 2028 phobugi thaupuga ba misak amane ba ngarang se ko hima da khoi npf ki central leader sing oiba office ta oi pangthokanda mifam pangtho ma bu su president oina khale loyena magi makhata ba supported mogi npf oina thaupuga do mayam su khangre hari ba khanbagi thorum adu dane ba awangbong niumai na haido ise manipur da akoi tongan ba kanglup amana natraga any body amana akoi tongan ba tokhai ba administrative unit nama semlak pa taragadi maduda naga singi lam sokpa yaroi haibane adu naga sing su naga singi ne haba makoi ne khanjaba lam khar leini adu dari akoi sigi marakta muslim isinau sing su makoi ni khanjaba lam legedoribra adu gurkha su kundari nepali su kundari makoi gi ne hanaba lam lejagadoribra haiba wahang ama lai ko adu apun bagi oiba miyeng amakhak yengminasi apun bagi ba tongan mama sagat minasi aigi ne haiba saman khana bi wakalon thadok ngasi aduga haiba oiriba phiam sida karigumba separate administration nataga separate unit administrative unit ama semkhiba taragadi madudeda khundaminari ba kanglu khudi mangna yaba ngamloi haiba wakhal lol amasu ingit ama awangbong niumai na piba malikwa masimak oigini hena so ina thajai haibadi tongan ba kanglu jat bijati kya na khundaminaga leidiba manipur asida tongan ba administrative unit ama semlak pataragadi maduda naga sing su yaba ngamloi haiba wafam oigini habi taseng lamgi wafam toga naga sing su yaba ngamloi haiba wafam ama thamak pa yai oigini masimak npf ki free ne npf ki free ase kairak pataragadi bjp dagi sagut pasu tolak pa yai political gi scenario da yengma matam da kwa enga da yengma matam da aduna hariba awangbong niuma yu wafam se state lengakna amasung miyamna wakhal munna khallaga mathok khanba amasung nainaba mathok tai haiba se ithamjai oza mamangi thokdok da chekon gi travel market ta irang thokna ba silamba yawba ex mla tt hawki yawna myoy hongi bill prayer ngarang ko na reject to khre haiba gi wafam lei oza sigi matang se di oza kamaina thambini hoi hariba mkhoi ex mla yawna mamangi keno da travel market ta thokhiba thokdok leikhre kwa nongoi ko na pha gi bani kwa nongoi phaw yawna pha khre pha khiba thokdok tu mkhoi hoji akoi logi matungina mkhoi keno da juisan kasidi leigre kwa juisan kasidi leire mkhoi singsu oi barki akoi keno ama oina citizen ama oina barki nagarik ama oina lol satna balebak nina mkhoi bu ben bibina ba ben player to buda akai leite adubu hariba mkhoi bu ben bibina ba ben player to poda makhoina thangkali bo wafam sing aduga player to naba makhoi ben bibi hoina thangkali bo wafam sing aduga makhoina tokhiba thabak ki oiba makhoina tokhiba thabak makhoina pangthokhiba thabak sing ada aduga yengnaba matamda makhoina tokhiba akaiba sing aduna masing yamba henbana ben player pirak matamda makhoida chathagadaba makhoida investment togadaba makhoida chingba wa khalai ramgadaba male madumongna makhoi ben do react tokhibani ko aduna makhata na su torpo yai ben bibi no player henba player torpo yai ko maduna kai lakadi hadu yengsi adubu haikiba hojik travel market thokiba thodok sing ada hojikti court fabu leiri adubu hojiki wani issue dadi kedawi travel market amuk hana hangtho kanda hojikti namdam se khunda minari ba kanglup sing gi koi prup sing gi ima ibel sina travel market ta pot yonba hoduna mahu sagi pusida hanjan bangame asu area kharsida adumai ton hojik nungai yai fana leire pocha yonana travel market bapung phare adubu hojik aranba torbo sing ada masagi marangi cherak phangjabani ko masuda makoi makhata na su lo chada balai baknina makoi ben bu player tor pada matadui oina yagebra yadabra makoina lei mokoi su makoina lei ba pet lei gini ko makoi da pba ba dadi siu pbi di haba lei gini logi matungina adudi mulogi makhata ba laksa sunu haba ba pam thongge
oza aroibada Churachandpurda gun house loot tokhiba miscreants in Phadri ade Kangpokpi district da drug sizinabagi changsu hinkalei eduka ozana su thambigibada Churachandpurda internet yabagi ubagi mami leibagi maina pawma haibi hoza si matang sida su kitang sambatna haibi hawise kenoni hanbagi do gun house loot tokhibagi Churachandpurda gun house loot tokhiba hasi hai but thok se me ahum da mak thoki bani irang si me ahum da ekoi tribal solidarity mass rally chakre chakhiba numit adu dagi ekoi irang thole matang pai hausira last call on devices hello mami breakfast ni songi mingale phonga haibiyo ai subas welcome ai lalam dagi hoi phongdo piyo ai question am ta hang jage tong ni order window da ko hello tazari haibiyo ai na question am ta hang jage to ba hoi hangbiyo ada question je ke no ne koi Imphal Valley ai tare ko Imphal da na lo ma tawre ko adagi ching da na lo ma puran leitre natra da chide da koi na uji agitation me ama tawri ba koi gi jine na koi manga phajin gi ba ko chidagi haurak ta na uji irang je dum thui e ba ko ada chide da koi na Churachandpur da ching nom da di dagi Churachandpur da 14-15 August na mitaga moina mask ka tawra ga nongmai pai ga tawri ba ko li ba me an da di ipong pong ba ga ta ni mo ji pha ba ya ba ko aduga moi di kemta di tawdre lo do sing di lo on ta naitre ada Imphal da na chide da dum chide ba koi gi kunai ba chin na manga da phajan da na kotan dan taw ga ko ada masi lo si kamai taw no Imphal da na kai no ada ching na kamai taw no da yo da me no da ge tang tajan ning da taw ko oza caller gi wafam se keno praja section khuding makta su dum hangnari ba wahang ni lo je tongan ba mafam khuding tongan ba lo leirabra ha bi si matang so ozana su thambudi thambigre khatang ai sanbi sagi aham gi lak sake ko ai Churachandpurda tribal solidarity list mass rally selpan mituda ekoi irang thokre haiba prithvi gi mafam amatada khogi peace rally na oibado Churachandpur thok to prithvi gi mafam amatada sakhidiba peace rally ni ana miyam na hainai maru kai gi na Churachandpurda khulai paiba singna khogi afaba khulai paiba pau khulai paira ganda rally du saruk yai adu peace rally dabu nongoi pairaga chatnabra haiba wahang hangi prithvi malengi amatada khulai pairaga peace rally satkhibla ite haiba fam lei kwa hariba thodok adu dagi tholakre torbung mangla mai thare miyam tale tarakpagi roina Churachandpurda leiba Churachandpur gun house aikoi mafam du leiriba tribal chinau singna kwa lut tawre hariba mafam sidagi nongmai changwa gi mathakta dagi nongmai maru ga mayama huran khre haina hariba gun house dugi provider na Manipur State Human Right Commission da chirol ama bisalaga wakat khre hariba sing adugi phangan biu shen su yawre nongmai maru mayam yawre si yawre na koi Human Right Commission na madugi matana case ama lokhat khre ko adubu hariba thong duga makha tarak poina Manipur Human Right Commission gi ekoi gi chairperson na hariba ujik wari bidang si matang da tongan phom sing da mangna sport inquiry chatna khotna yengchelure matungda mahakna khoi Manipur lengak ta haiba Churachandpur dagi lakhiba nongmai sing loina Manipur gi tongan phom sing dagi police station ni lokhiba nongmai sing ado adu athu matong gi manungda phagat kadabani haiba magi cherol ama decision ama pirak padagi khoi Manipur lengak ki home department na mai leinaba Manipur police ki DGP da haiba nongmai sing ado phagat kadabani haiba aiba ya thangama pigre ko adubu hojik lengak ki maikedi nongmai phagatpa adagi operation thaba na singbadi tawri adu monamak haiba nongmai sing ado mapung phana phagatpa ngamabra haibadi ngamdri tampaki jaga dadi masing yalaba nongmai sing phagkhre adubu singi Churachandpur gi area sing amyawna tungwa singi area sing de payapna saba country met khongot panatana atopa ahenba nongmai sing khongot pagi pau hojik phabi oina miyamna phangba ngamdri police su leibra ngamdri ko aduna hena sigi matang adi hena operation chathadna hariba akhoi ngasi Manipur State Human Right Commission ni maikedi pirakhiba decision akhoga aduga Manipur Home Department na akho amuk Manipur Department ni makhada leiba Manipur Police DGP da piriba thabak se athu matang nongda mapung phan na ba khona ba chummi haba ofam ni mathamge adi atopa amadana Churachandpur gi area da mobile service
data fangi hai ba phom ma nahan dagi lakhre hari ba nahan dagi la ise kada wai no phobok chau khai gi mamang le kai gi area da Airtel pai ba viewers singna Airtel gi data se nahan numidang pung manga dai dagi numidang wai manga dai dagi yar e hai ba phom lakhre hai ba phom se lakpadi mokhoi data da phange hai ba data sing se kada da phangi no ba sursan pugi phom khada phang ba dagi sursan pugi tower dagi phang kun hai ba phom la e kwa hai ba phom do lakpadi ngarang su amuk kai dore Manipur lenga ki home department ki mai kai dagi Manipur Airtel gi khoi makok thong official singda khoi cherol ama tharaga khangin khre khangal je karam tau karam na Manipur gi praja miyam na mobile service ki data athing ma thamakanda sursan pugi mafam khada kamai tong ja halami bno madu gi maram sapsa ba tak da bani madu senari bu kana no athu matu khang da bani natragadi Manipur dagi Airtel gi service sangal loi da bagi maram leite ai ba wafam pirak na ba khoi pigre kwa adu hari ba Airtel gi maikei digi kari hairakadabno kari pakum pirakadabno haidi khangmangam adu ningsing ba yabade mamangi me ahum dagi haurakhiba irang aduda Manipur gi oina tampaki area da me manga dagi mobile service data service thingra so sursan pugi mafam khara dadi mobile service provider khana loan mobile pirami habi wahauda wahau thokpo lai khabani kwa maduda senari ba miwai singa Manipur lenga ki kanguna phagani mara lebadandi pigani na haidi haigre adu hai ba senari miwai singa kana no da ngasi phawa puthokanda lenga na phaba punbi wafam bi leite aduna mamangda dumaina furalo na da tawyo thabak tawuda adumaina handakisu ralana thabak toromo haninga leite maram maduna Manipur lenga na senari miwai singa da tigalaga matik sawa cherak pigadabani aiba wafam se ai sima thamge adu atopa amadu kolar gi wafam se ekoi subhasan thambiramba waikom subhas lana mudina thambiramba wafam se ai subhasan so hena tak haibi gren khale Manipur amasung sing ani ge marakta tongan ba lo chatnarabra haiba sidi chatnare hena di lauk thokpudi leite adubu na wai momang da haina ki wafam amada Amit Sahana pongdok ki wafam amada singda aina doimak yanabu honage tampaktana chief minister bin na yanabu hono hana haiba wafam pongdok ki wafam social media da wafam lakhi adubu hairi wafam ado asum wafam natti haina su lenga ki mai ki su singthokpo lekhi kwa chief minister masam singthokpo lekhi kwa aduna haujik phawgi oinade tampak marakta tongan ba lo satnai haiba wafam leite adum oina naronda khangandana satnarabra haina miyam singnajabado adu dumak lei ai phawbuda adum singnaba lei adu sati satnadi adu singnabadi adumuk lei adu singnabase kok hannaba khoi mai leinaba singna honaba mathau tai haiba wafam sima ai thamjage Hagachari oza ngarang dagina ngasi phawbuda thokiba machang oiba pawdam khara thambibagi damdasu Mami breakfast meeting tabiriba punna makpusu thang phondokchari